ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ MD ꯑꯁꯀꯔ ꯑꯂꯤꯒꯤ ꯌꯨꯝ ꯃꯩ ꯊꯥꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 3 ꯐꯥꯒꯠꯈ꯭ꯔꯦ꯫ BJP ꯃꯥꯏꯅꯣꯔꯤꯇꯤ ꯃꯣꯔꯆꯥ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ MD ꯑꯁꯀꯔ ꯑꯂꯤꯒꯤ ꯂꯤꯂꯣꯡ ꯁꯃꯨꯈꯣꯡꯗ ꯂꯩꯕ ꯌꯨꯝ ꯃꯩ ꯊꯥꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏ 3 ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ MD ꯑꯁꯀꯔ ꯑꯂꯤꯅ WOKHRE ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛ 2025ꯄꯨ ꯁꯧꯒꯠꯂꯤ ꯍꯥꯏꯕ ꯋꯥꯍꯧꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯌꯨꯝ ꯀꯩ ꯊꯨꯒꯥꯏꯕꯒ ꯂꯣꯏꯅꯅ ꯃꯩ ꯊꯥꯈꯤꯕꯅꯤ꯫ ꯃꯩ ꯊꯥꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯊꯧꯕꯥꯜ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯐꯥꯌꯔ ꯇꯦꯟꯗꯔ 2 ꯑꯃꯁꯨꯡ ꯃꯌꯥꯡ ꯏꯝꯐꯥꯜ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯐꯥꯌꯔ ꯇꯦꯟꯗꯔ 1 ꯂꯥꯛꯇꯨꯅ ꯃꯩ ꯀꯟꯕꯒꯤ ꯊꯕꯛ ꯆꯠꯊꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯂꯤꯂꯣꯡ ꯀꯂꯩꯈꯣꯡ ꯂꯧ ꯇꯔꯥ ꯑꯃꯗꯤ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯊꯠꯇꯨꯅ ꯊꯝꯕꯗꯒꯤ ꯐꯥꯌꯔ ꯇꯦꯟꯗꯔꯁꯤꯡ ꯑꯗꯨ ꯆꯪꯁꯤꯟꯕ ꯉꯝꯈꯤꯗꯦ꯫ ꯏꯔꯥꯡ ꯑꯗꯨ ꯀꯟꯁꯤꯜꯂꯛꯄꯗꯒꯤ SP ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯊꯧꯕꯥꯜꯒ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡ ꯊꯧꯕꯥꯜꯒꯤ OC ꯑꯃꯁꯨꯡ ꯌꯥꯏꯔꯤꯄꯣꯛ ꯄꯨꯂꯤꯁꯀꯤ OCꯅ ꯂꯨꯆꯤꯡꯕ ꯇꯤꯝꯁꯤꯡ ꯂꯥꯛꯇꯨꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯇꯨꯡꯗ ꯂꯤꯂꯣꯡ ꯄꯨꯂꯤꯁꯇ ꯂꯩꯕ CFPF ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯤꯝ ꯑꯃꯅ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗ ꯏꯔꯥꯡ ꯂꯥꯛꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯩ ꯊꯥꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯅꯤ ꯍꯥꯏꯅ ꯃꯤꯑꯣꯏ 3 ꯐꯥꯒꯠꯈꯤ꯫ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯗ BNSSꯀꯤ ꯁꯦꯛꯁꯟ 163ꯒꯤ ꯃꯈꯥꯗ ꯃꯤꯑꯣꯏ 5ꯗꯒꯤ ꯍꯦꯟꯅ ꯄꯨꯟꯕ ꯌꯥꯗꯕ, ꯃꯤ ꯁꯣꯛꯄ ꯌꯥꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯗꯨꯅ ꯆꯠꯄꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ BJP ꯃꯥꯏꯅꯣꯔꯤꯇꯤ ꯃꯣꯔꯆꯥ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ MD ꯑꯁꯀꯔ ꯑꯂꯤ ꯃꯁꯥꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯠꯇ ꯑꯞꯂꯣꯗ ꯇꯧꯈꯤꯕ ꯋꯥꯔꯣꯜꯁꯤꯡ ꯀꯛꯊꯠꯈꯤꯕꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤꯗꯃꯛ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄ ꯚꯤꯗꯤꯑꯣ ꯑꯃꯁꯨꯡ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯑꯣꯏꯅ ꯊꯥꯒꯠꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ MD ꯑꯁꯀꯔ ꯑꯂꯤꯒꯤ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ ꯑꯍꯨꯝꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗ ꯀꯥꯡꯄꯣꯛꯄꯤ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯇꯨꯌꯝ ꯈꯨꯂꯦꯟꯒꯤ ꯀꯁꯃꯥ ꯚꯤꯂꯦꯖꯇ ꯂꯩꯕ ꯃꯔꯥꯝ ꯇ꯭ꯔꯥꯏꯕꯁꯤꯡꯅ ꯌꯨꯝ 15 ꯔꯣꯝ ꯃꯩ ꯊꯥꯕꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 3 ꯄꯨꯂꯤꯁꯅ ꯐꯒꯠꯈ꯭ꯔꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ JMFC ꯀꯥꯡꯄꯣꯛꯄꯤꯒꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄꯤꯕꯗꯒꯤ ꯂꯣꯛꯀꯞꯇ ꯊꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯦꯟꯅꯕ ꯈꯨꯗꯤꯡꯃꯛ ꯐꯒꯠꯅꯕ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯀꯟꯅ ꯍꯣꯠꯅꯈꯤꯒꯅꯤ꯫ ꯃꯤꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯀꯟꯐꯥꯔꯝ ꯑꯣꯏꯗꯕ ꯄꯥꯎꯁꯤꯡ ꯊꯥꯖꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯊꯥ ꯑꯁꯤꯒꯤ ꯑꯍꯨꯝꯒꯤ ꯅꯨꯡꯊꯤꯜꯗ ꯊꯥꯡ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯄꯥꯏꯕ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 30ꯒ 40 ꯔꯣꯝ ꯃꯔꯥꯝ ꯇ꯭ꯔꯥꯏꯕꯁꯤꯡꯅ ꯈꯨꯟꯗꯥꯕ ꯀꯁꯉꯥ ꯚꯤꯂꯦꯖꯇ ꯂꯥꯛꯂꯒ ꯌꯨꯝ 15 ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯎꯠ ꯑꯣꯜꯍꯜꯂꯝꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯨꯃꯦꯟ ꯈꯨꯂꯦꯟ ꯚꯤꯂꯦꯖ ꯆꯤꯐꯅ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ FIR ꯑꯃ ꯐꯥꯏꯜ ꯇꯧꯔꯛꯄꯗꯒꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 3 ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 5ꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯏꯆꯝ ꯆꯝꯖꯕ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯈꯨꯟꯖꯥꯁꯤꯡ ꯆꯤꯐ ꯑꯃꯗꯤ ꯆꯤꯌꯔꯃꯦꯟ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯐꯨꯕ ꯆꯩꯕ ꯇꯧꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯊꯧꯑꯣꯡꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯖꯣꯃꯦ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ SP ꯅꯤꯡꯗꯥꯎꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯀꯣꯟꯁꯥ ꯈꯨꯜ ꯑꯁꯤ ꯖꯦꯂꯥꯔꯣꯡ ꯏꯟꯄꯨꯏ ꯅꯥꯒꯥꯁꯤꯡꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯃꯄꯥ ꯃꯄꯨꯁꯤꯡꯒꯤ ꯂꯝꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯏꯟꯗꯤꯖꯤꯅꯁ ꯐꯨꯔꯨꯞꯀꯤ ꯂꯝ ꯑꯁꯤꯕꯨ ꯀꯤꯡꯍꯟ ꯈꯟꯗꯨꯅ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯄ ꯇꯔꯥꯏꯕ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯀꯨꯀꯤꯁꯤꯡꯅ ꯑꯊꯨꯕꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗꯨꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯇꯥꯌꯣꯟꯅꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯕꯗꯤ ꯀꯨꯀꯤ ꯐꯨꯔꯨꯞꯇ ꯆꯥꯎꯅ ꯃꯥꯡꯖꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡꯗ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯦꯇ꯭ꯔꯣꯜ ꯂꯤꯇꯔꯗ ꯂꯨꯄꯥ 16 ꯑꯗꯨꯒ ꯗꯤꯖꯜ ꯂꯤꯇꯔꯗ ꯂꯨꯄꯥ 10 ꯑꯃꯁꯨꯡ ꯆꯥꯛ ꯊꯣꯡꯅꯕ KG 14.2ꯒꯤ LPG ꯁꯤꯂꯤꯟꯗꯔꯗ ꯂꯨꯄꯥ 50ꯒꯤ ꯆꯥꯡꯗ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯍꯦꯟꯒꯠꯂꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯑꯦꯟꯗ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯀꯤ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯕꯦꯔꯦꯜ ꯑꯃꯗ $70ꯗ ꯃꯇꯨꯡ 45ꯀꯤ ꯃꯇꯨꯡꯗ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯈꯖꯤꯛ ꯈꯖꯤꯛ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤ ꯊꯥ ꯐꯥꯎꯕꯗ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯁꯦꯟꯐꯝ ꯑꯁꯤ $83 ꯌꯧꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯑꯃꯨꯛ ꯀꯥꯈꯠ ꯑꯃꯨꯛ ꯀꯨꯝꯊ ꯇꯧꯕꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯤꯕ ꯀꯝꯄꯅꯤꯁꯤꯡ ꯁꯦꯜ ꯄꯨꯊꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯦꯇ꯭ꯔꯣꯜ, ꯗꯤꯖꯜ ꯑꯃꯁꯨꯡ ꯆꯥꯛ ꯊꯣꯡꯅꯕ ꯒ꯭ꯌꯥꯁꯇ ꯃꯃꯜꯁꯤꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯄꯅꯤ꯫ ꯍꯦꯟꯒꯠꯂꯛꯂꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯑꯦꯄ꯭ꯔꯤꯜ 9ꯗꯒꯤ ꯍꯧꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯥꯜꯍꯧꯕ ꯑꯃ ꯐꯥꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯇꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯅꯥꯒꯥꯃꯄꯥꯜ ꯀꯪꯖꯥꯕꯤ ꯂꯩꯔꯛꯇꯒꯤ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ KCP PWGꯒꯤ ꯑꯦꯛꯇꯤꯚ ꯀꯦꯗꯔ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯅꯥꯒꯥꯃꯄꯥꯜ ꯀꯪꯖꯥꯕꯤ ꯂꯩꯔꯛꯇꯒꯤ ꯋꯥꯏꯈꯣꯝ ꯂꯞꯆꯟ 39ꯅꯤ꯫ ꯃꯍꯥꯛ ꯂꯣꯒꯤ ꯋꯥꯡꯃꯗ ꯃꯤꯌꯥꯝꯗꯒꯤ ꯅꯝꯗꯨꯅ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅꯁꯨ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯂꯤꯌꯥꯡꯃꯩ ꯚꯤꯂꯦꯖꯀꯤ ꯈꯨꯟꯖꯥꯁꯤꯡ ꯇꯝꯊꯤꯅ ꯐꯨꯔꯝꯕ ꯊꯧꯑꯣꯡ ꯀꯣꯀꯣꯃꯤꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫
ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯈꯨꯜ ꯑꯃ ꯑꯣꯏꯔꯤꯕ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯚꯤꯂꯦꯖ ꯆꯤꯐ ꯑꯃꯁꯨꯡ ꯆꯤꯌꯔꯃꯦꯟ ꯌꯥꯎꯅ ꯈꯨꯟꯖꯥꯁꯤꯡ ꯇꯝꯊꯤꯅ ꯐꯨꯔꯝꯕ ꯊꯧꯑꯣꯡ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯀꯣꯀꯣꯃꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯨꯀꯤ ꯆꯤꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯔꯛꯇꯒꯤ ꯅꯧꯅ ꯈꯨꯟꯗꯥꯁꯤꯜꯂꯛꯄ ꯒ꯭ꯔꯨꯞꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝꯒꯤ ꯂꯝ ꯂꯧꯁꯤꯟꯅꯕ ꯆꯠꯊꯔꯛꯈꯤꯕ ꯊꯧꯑꯣꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯟꯗꯛ ꯀꯣꯟꯁꯥ ꯈꯨꯜꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯀꯣꯟꯁꯥ ꯈꯨꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯅ ꯂꯤꯌꯥꯡꯃꯩ ꯃꯤꯌꯥꯝꯒꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯈꯨꯜ ꯑꯃꯅꯤ꯫ ꯂꯤꯌꯥꯡꯃꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯛꯈꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯜ ꯑꯁꯤꯃꯛꯇꯗ ꯈꯨꯜ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯕꯨ ꯐꯨꯔꯝꯕ ꯍꯥꯏꯕꯁꯤ ꯏꯟꯍꯦꯔꯦꯟ ꯔꯥꯏꯠꯁ ꯑꯃꯗꯤ ꯗꯤꯒꯅꯤꯇꯤꯗ ꯁꯤꯡꯅꯔꯛꯄꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯅꯧꯅ ꯆꯪꯁꯤꯜꯂꯛꯄ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯝ ꯃꯨꯟꯅꯕ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯐꯝ ꯊꯣꯛꯇꯦ꯫ ꯍꯟꯗꯛ ꯆꯠꯊꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯂꯤꯌꯥꯡꯃꯩ ꯃꯤꯌꯥꯝꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯁꯔꯚꯥꯏꯚꯦꯜꯗ ꯆꯥꯎꯅ ꯁꯤꯡꯅꯕ ꯑꯃꯅꯤ꯫ ꯃꯁꯤꯃꯛꯅ ꯍꯥꯟꯅꯗꯒꯤ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯍꯦꯟꯅ ꯀꯝꯃ꯭ꯌꯨꯅꯦꯜꯒꯤ ꯑꯣꯏꯕ ꯅꯦꯅꯥ ꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯀꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯣꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯗꯥꯁꯤꯜꯂꯛꯄ ꯑꯁꯤꯒꯨꯝꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯝ ꯈꯣꯞꯆꯤꯟꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯆꯤꯡꯒꯤ ꯎꯃꯪꯁꯤꯡ ꯀꯣꯛꯊꯣꯛꯇꯨꯅ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯟꯗꯛ ꯀꯣꯟꯁꯥ ꯈꯨꯜꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯥꯟꯅꯕ ꯊꯧꯗꯣꯛ ꯈꯔ ꯄꯜꯂꯕꯗ ꯀꯨꯝꯖꯥ 2023ꯒ ꯁꯦꯞꯇꯦꯝꯕꯔ 5ꯗ ꯀꯥꯡꯄꯣꯛꯄꯤꯒꯤ ꯆꯜꯋꯥꯗ ꯂꯩꯕ ꯀꯨꯀꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯥꯔꯃꯤ (KRA)ꯒꯤ ꯀꯦꯗꯔꯁꯤꯡꯅ ꯂꯤꯌꯥꯡꯃꯩ ꯚꯤꯂꯦꯖꯀꯤ ꯍꯥꯟꯅꯒꯤ ꯆꯤꯌꯔꯃꯦꯟ ꯖꯦꯠꯍꯣꯠꯉꯝꯕꯧꯕꯨ ꯇꯝꯊꯤꯅ ꯐꯨꯈꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗ ꯂꯨꯡꯋꯤꯔꯥꯝ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯑꯣꯏꯔꯤꯕꯤ ꯅꯥꯒꯥ ꯅꯨꯄꯤ ꯑꯃꯕꯨ ꯅꯧꯅ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤꯁꯤꯡꯅ ꯃꯁꯥꯒꯤ ꯃꯔꯝꯗ ꯌꯨꯝ ꯁꯥꯅꯕ ꯍꯣꯠꯅꯔꯨꯕꯒꯤ ꯇꯝꯊꯤꯅ ꯐꯨꯔꯝꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯧꯒꯠꯄ ꯑꯁꯤꯒꯨꯝꯕ ꯅꯧꯅ ꯈꯨꯟꯗꯥꯔꯛꯄ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯅ ꯆꯦꯛꯄꯣꯏꯟꯠ ꯀꯌꯥ ꯁꯥꯖꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯄꯟꯕ ꯀꯌꯥ ꯄꯤꯔꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯈꯨꯗꯛꯇ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ꯫ ꯂꯥꯟꯅ ꯂꯝ ꯈꯣꯞꯆꯤꯜꯂꯛꯄ ꯑꯃꯗꯤ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯂꯤꯕꯁꯤꯡ ꯂꯣ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯐꯥꯗꯨꯅ ꯃꯔꯥꯜꯒꯤ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯂꯤꯌꯥꯡꯃꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯌꯥꯎꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤꯗꯃꯛ ꯀꯣꯀꯣꯃꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯞꯀꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯗꯤꯜꯂꯤꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯃꯨꯛꯀꯣ ꯐꯣꯛꯁ MHAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯈꯤꯕ ꯄꯣꯏꯟꯠ 6 ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯕꯁꯨ ꯀꯨꯀꯤꯁꯤꯡꯅ ꯑꯌꯥꯕ ꯄꯤꯔꯝꯗꯦ꯫ ꯊꯥ ꯑꯁꯤꯒꯤ ꯆꯩꯆꯠ 5ꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ MHAꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ CSOꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯗꯦꯜꯂꯤꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ MHAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯊꯝꯂꯛꯈꯤꯕ ꯄꯣꯏꯟꯠ 6 ꯌꯥꯎꯕ ꯋꯥꯐꯝꯁꯤꯡ ꯃꯤꯇꯩꯁꯤꯡꯒꯤ ꯑꯣꯏꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯕꯁꯨ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯌꯥꯕ ꯄꯤꯔꯝꯗꯦ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯌꯥꯎꯔꯨꯕ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯛꯁꯀꯤ ꯑꯦꯛꯇꯤꯚ ꯄ꯭ꯔꯦꯁꯤꯗꯦꯟꯠ BM ꯌꯥꯏꯃ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯗꯦꯜꯂꯤꯗ ꯀꯨꯀꯤ ꯑꯃꯗꯤ ꯃꯤꯇꯩꯒꯤ ꯃꯔꯛꯇ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗ ꯀꯨꯀꯤꯁꯤꯡꯒꯤ ꯅꯤꯡꯉꯥꯏ ꯀꯟꯕ ꯃꯇꯧ ꯑꯗꯨꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯃꯥꯏꯊꯣꯡ ꯎꯕ ꯐꯪꯈꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯐꯣꯛꯁ ꯑꯃꯗꯤ ꯑꯃꯨꯀꯣ ꯑꯅꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯀꯨꯀꯤ ꯑꯃꯗꯤ ꯃꯤꯇꯩꯒꯤ ꯃꯤꯍꯨꯠꯁꯤꯡ ꯃꯥꯔꯆ 11 ꯑꯃꯗꯤ 12ꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡ ꯍꯥꯏꯔꯤꯕ ꯑꯄꯨꯟꯕ ꯇ꯭ꯔꯥꯏꯄꯥꯔꯇꯥꯏꯠ ꯇꯣꯛ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯃꯇꯨꯡꯏꯟꯅ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨꯗ MHAꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯊꯝꯂꯛꯈꯤꯕ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯟꯕ, ꯏꯂꯤꯒꯦꯜ ꯑꯥꯔꯝꯁꯤꯡ ꯁꯔꯦꯟꯗꯔ ꯇꯧꯕ, ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯅꯕ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛꯁꯤꯡꯗ ꯌꯥꯕ, ꯏꯔꯥꯡ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯗ ꯗꯤꯚꯦꯂꯞꯃꯦꯟꯠꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯃꯛꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯥꯏꯅ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤꯗ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯑꯌꯥꯕ ꯂꯧꯅꯕ ꯃꯇꯝ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯡ ꯑꯁꯤꯗ ꯃꯤꯇꯩꯁꯤꯡꯒꯤ ꯑꯣꯏꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯕꯁꯨ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯌꯥꯎꯔꯤꯕ ꯗꯦꯂꯤꯒꯦꯠꯁꯤꯡ ꯑꯗꯨꯅ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕ ꯉꯝꯗꯕꯗꯒꯤ ꯑꯌꯥꯕ ꯄꯤꯔꯝꯗꯅ ꯃꯅꯤꯄꯨꯔꯗ ꯍꯜꯂꯒ ꯈꯟꯅꯔꯨꯈꯤꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯂꯝꯈꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯑꯗꯨꯒꯨꯝꯂꯕ ꯀꯨꯀꯤꯁꯤꯡꯒꯤ ꯅꯤꯡꯉꯥꯏ ꯀꯟꯕ ꯃꯇꯧ ꯑꯗꯨꯗ MHAꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯃꯥꯏꯊꯣꯡ ꯎꯕ ꯐꯪꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ PH ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯍꯥꯏꯈꯤꯕꯗ ꯍꯟꯗꯛ ꯁꯥꯟꯅꯔꯨꯔꯤꯕ ꯋꯥꯔꯤ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯁꯤꯗꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯂꯥꯛꯄ ꯌꯥꯅꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅꯤ꯫ ꯍꯟꯗꯛ ꯁꯥꯟꯅꯔꯨꯔꯤꯕ ꯋꯥꯔꯤ ꯑꯁꯤꯅ ꯀꯨꯀꯤꯁꯤꯡꯅ ꯀꯔꯤ ꯄꯥꯝꯂꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯅꯕ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯈꯪꯗꯣꯛꯅꯕ ꯆꯠꯈꯤꯕꯅꯤ꯫ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯀꯨꯀꯤꯁꯤꯡꯅ ꯋꯥꯔꯤ ꯁꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯊꯝꯂꯛꯈꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞꯁꯤꯡ ꯑꯃꯠꯇ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯄꯨꯊꯣꯔꯛꯄ ꯂꯩꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯋꯥꯐꯝ ꯀꯌꯥ ꯄꯨꯈꯠꯂꯛꯈꯤ ꯍꯥꯏꯈꯤ꯫ ꯁꯥꯟꯅꯈ꯭ꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯀꯨꯀꯤꯅ ꯀꯧꯕꯒꯤ ꯆꯠꯄ ꯅꯠꯇꯦ, MHAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯈꯤꯕ ꯄ꯭ꯔꯣꯄꯣꯖꯦꯜ ꯃꯇꯨꯡꯏꯟꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯈꯤ꯫
Wari sanaba aduda kukisingna thangalakpa aranba yumfam yaudaba wafam kayasu Central Lengaki officialsingi mamangda kaktatuna achumanan su puthoki. Masida natana handaki wari sanaba sida Central Lengakna pukhalakli wafamsing aduda mamang thagi chaicha taraganithoida All Secretariat AK Misra na luchingba team amaga muko Fox amadi Kokomiga punna sanakiba warising adugi mami taba su fangi haiba wafamsing su phongdokkibaga loinana handak sanaruriba wari asida miyamna lana khanbidanaba haikibaga loinana MSA gi maikaidagi Indian Constitution gi mayokta lariba miyoisingi mathakta logi matung ina lokhatpam thokpa action singsu matik chana lokhatnaba taksilamki haiba wafam thamki. Myanmar military na mafam kayada air strike chathakre. Myanmar junta lanmina paramotor sizinaduna yua habagi awaba mayoknariba Saigang region gi Chang U Township ki Thonepal Hana village ta junta gi para rider singna bom ni thadaduna landa chathakre. Ngarang numidang pung 12 makhairom thaba matamda ceasefire gi yanabasing thugaiduna chathakiba landa aduda chahi yankaidagi humfu fawgi manungda leiba micham ahum hatkibaga loinana nupi ani so open nangki hairi military junta lengangna yua habana soalaba mafamsingda tengbang amasung mi kanbagi thabak chathabada hena kudong chanabagi damak thasigi kungani thoi fawba khuthoknaba lepagi wafam lauthokrabasu kudong thiba nanglaba mafamsing asida military junta gi lanmina landa chathaduna lakli. Thasigi kungani panda thokiba akanba yua aduna hojik fawbada miyoi 5,513 sikhibaga loinana miyoi 5,400 so apan nangkibani yua asina khwaidagi sathina so aliba mafam mandalena oibaga loinana Nepitau amasung Saigang region amathangchina sathina so alaba ani suba amasung ahum suba mafam oiki. Tha asigi anida su Karen state ki Papun township ta laiba Naka village ta military junta gi lanmina air strike chathaduna chahi tara amasung tha ahum gi angang ama hatkhi haina Karen National Union na phongdorokli township asida chathakhiba military junta gi landa aduna miyoi ani so pan nanghankhibaga loinana yum kaya su chauna amanga ta thoan gi haina Ethnic Revolutionary Group na phongdorokli akanba yua hakibadagi leiba adugi highway township ta leiba Buddhist monastery da hangba relief camp singda miyoi kaya na changjafam lawduna leiri changjafam lawduna leiriba miyoi sing adu military junta gi lanmi singna nongthakta gi landa chatharakadra haibagi bipaiba poknakhi nakalambarom Myanmar Huncha gi luchingba minung liangna yua hakraba matung asi Saigang region da chatna awa ana taraba miyam adubu yengsinkre Saigang region asi magnitude 7.7 yongna hakiba yuha gi epicenter oiduna khwaidagi sathina so alaba region amani. 2001 gi aranba census ta yumfam oiraga delimitation tawba yaroi joint committee 2001 gi aranba census ta yumfam oiraga delimitation tawba yaroi haina joint committee opposing delimitation exercise in Manipur Kanglaipak 2020 gi maikaidagi phongdorakli Kaisampata laiba International Peace and Social Advancement IPSA gi office ta pangthokpa pawgi mifam amada Joint Committee Opposing Delimitation Exercise in Manipur Kanglaipak 2020 gi chairman Yumnamcha Dilip Kumar na hai Supreme Court na handak nauna wathawriba delimitation gi process loisinaba thamlakpa yathang amagi matung ina Solicitor General of India Tushar Mehta na matam khara pibinaba haijabadagi chahi sigi July 18 fawba sangdoki adubu chathagadawriba delimitation ase kumja 2001 gi census report ta yumfam oiraga tawgadaba maramna hairiba census report asi aranba kaya yawbana Manipur gi oina delimitation pangthokpada achawba mangjaba ama oigadawri maram aduna Manipur da delimitation tawba yaroi haiki kumja 2001 da chathakhiba census aduda Ukhrul Senapati Chandel gi subdivision mapanda Yamna chauna abnormal oiba mawongda miko hengalakpadagi hariba report adu chatnaba yaroi semdokadabani haina lauduna lakli masida natana hiramasigi matangda loop 5 na 2020 da High Court of Manipur da PIL thaduna lakhibani masigi matung amuk loop kaya amana amani political party singna su lauduna lakpaga loinana case file tawduna lakpani thakiba PIAO adu emit tawra matung 2001 gi census ta leiriba report asi none and avoid chatnaba yaroi haiduna kumja 2026 fawba delimitation asi silent oina natraga hold tawduna thammu haina right takhibasu leikrabani loinana Supreme Court ki verdicts na maram oiraga lemhauriba state Manipur yauna delimitation gi thabak loisinaba hairakliba asi kumja 2001 gi census ki aranba report asi Aadhaar card link tawduna chatnaba yaba ama oina puthokpa amadi semdokpa natrabadi Manipur da delimitation gi thabak asi yaba ngamloi mangna hai hojik delimitation tawnaba langkhatnarakliba asi irang laknaba chebau piba oina thokani hiramsigi matangda miyamna su support tawbiu akhang ahi singda leiriba documents sing puthoktuna support tawnaba joint committee asina appeal tawrak